Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okjari. Iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nijari. ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯣꯝꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯧꯕ. ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯪꯕ ꯃꯪꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯆꯨꯝꯒꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯪ ꯄꯥꯛꯅꯗꯤ ꯃꯪꯂꯝꯗꯦ. ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝ ꯑꯃꯗꯗꯤ ꯇꯣꯝꯕꯅ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯀꯞꯇꯤ ꯊꯣꯛꯂꯒ ꯍꯧꯒꯠꯇꯕꯤꯗ ꯐꯃꯨꯡꯗ ꯑꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ. "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯀꯔꯤ ꯃꯪꯕꯨ ꯃꯪꯒꯦ ꯏꯆꯥꯕꯨ?" ꯇꯣꯝꯕꯅ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯥꯏꯔꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯕ ꯑꯗꯨ ꯃꯄꯥꯅ ꯇꯥꯕꯗꯒꯤ ꯃꯄꯥꯁꯨ ꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ, "ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯃꯪꯗꯨꯕꯨ ꯅꯃꯥꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯨ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩ ꯍꯥꯏꯔꯣꯏ ꯄꯥꯕꯨꯡ." ꯇꯣꯝꯕꯅ ꯍꯥꯏꯗꯣꯛꯇꯕ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯇꯣꯝꯕꯕꯨ ꯐꯨꯔꯝꯃꯤ. "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯪ ꯑꯗꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯕ? ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯐꯨꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯇꯣꯝꯕꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ, "ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯐꯨꯗꯅ ꯂꯩꯕꯤꯔꯣꯏꯕ. ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯅꯦ ꯑꯩ ꯂꯩꯕꯤꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯔꯒ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤ ꯍꯦꯛ ꯌꯧꯕꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯅ ꯃꯍꯥꯛ ꯕꯛ ꯂꯥꯎꯅ ꯊꯣꯝꯂꯝꯃꯤ. ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯂꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯒꯤ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯁꯣꯛꯄ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯅ ꯐꯠ ꯂꯥꯎꯅ ꯊꯣꯔꯛꯄ ꯑꯗꯨꯗꯅꯦ ꯎꯍꯧꯗ꯭ꯔꯦꯅꯦ. ꯁꯣꯛ ꯂꯥꯛꯄ꯭ꯔꯣ ꯅꯪꯕꯨ?" ꯇꯣꯝꯕꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯣꯛꯇꯦ ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯕꯅꯣ?" "ꯑꯩꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯝꯕꯅꯤ." "ꯑꯩ ꯎꯅꯗꯣꯏꯕ? ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯑꯣꯏꯅꯅꯦ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ. ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ. ꯆꯥꯛ ꯆꯥꯔꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯀꯌꯥ ꯑꯆꯧꯕ ꯐꯥꯜ ꯑꯃꯗ ꯊꯝꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ. ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯕꯣꯏꯔꯦ. "ꯌꯥꯝꯕꯨꯡ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ?" "ꯌꯥꯔꯅꯤ ꯕꯦꯝꯃ, ꯍꯥꯞꯄꯛꯑꯅꯨ ꯑꯩꯒꯤꯗꯤ." ꯑꯁꯤ ꯍꯥꯏꯅ ꯋꯥ ꯍꯪꯂꯕ ꯃꯇꯨꯡꯗ ꯇꯣꯝꯕꯒ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯤꯆꯥꯟꯅꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯃꯆꯟꯅꯨꯄꯤ ꯑꯗꯨꯅꯁꯨ ꯇꯣꯝꯕꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯤꯆꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯗꯣ ꯇꯣꯝꯕ, ꯅꯪꯅ ꯉꯁꯥꯏ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗꯗꯤ ꯃꯤꯆꯥꯟꯅꯔꯝꯕ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯍꯟꯖꯤꯟꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯗꯨꯕꯨꯔꯣ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯄꯥꯕꯨꯡꯗ ꯁꯥꯎꯕꯒꯤꯅꯤ." "ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ?" "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯪꯁꯦ
yamna chumgali ngasi se mang ama mangba pabunga imagana kari mangno haina hanglakpada aina haidok loi hairubadagi sauraduna aibu phu sairibani adagi aisu sauning mandana yumdu thadok lamlaga thorakpada ngasi majai bungoga thengnari basini e tomba adudi nangi mangdu yamna chumgali hairbanina kari mangno haibado aisu khangningreda haidok pangamloi majai bungo tomba aise ningthaugi machanu pani nangna nangi mangdu aingonda haidok pangamloi hairaganane nangbu kaisum sangda thamba ngamba mine aise haujimak nangi mang ado aingonda hayo majai bungo aibu punbigera phubigera phabigera aigi mang adudi kanamata da haidok pangamloi kari aduk yamna machong pak naideba saradana ningthau machanu pa aina haira phawbada haidoktaba hai kana kana lei masi kaisum sangda thamjilu hai asi haiduna tombabu ningthaugi machanu na haiba inde haiduna kaisum sangda thamjilami nakan amaromdana atopa ningthau panba lam amada ningthaugi machanu pi masang matau yamna phajabi lembi sana kaubi nupi amasu leirambajani lembi sanagi matik chaba bor khananaba tha khudingi changyeng ama pangthoklami hairiba changyeng asida ningthau macha amata phawba mai paklamde matam aduda changyeng aduda yawnanaba tombaga thengnarakpa majai bungo adusu sem sarami ningthau macha nupa aduna sem sariba adu tombanasu kaisum sangi thongnau macha amadagi urami tomba asina karamna khanglibano khangde e majai bungona majai bema lembi sunagi bor khanbagi thoram yawbu chatkani thorang tawribase masi ai yawdrabadi mai paklaroi asi haiduna mabukningda murum murum solaga lerami matam aduda ningthaugi machanupi adu kaisum sang adugi thong hangdoktuna changaklami ningthaugi machanupi aduna hairami ngasai chak ningthina sakhidaba aduda nungaitraduna aina chana thaknaba ase pujarakpani asi haiduna chana thaknaba sing adu tombada pirami majai bema nahak lakpa yamna phare majai bungona chatkani haiduna thorang tawribase masi ai yawdrabadi mai pakpa ngamlaroi masi haibadagi majai bemana tombabu thadok pirami yamna nungaijare majai bema madudagidi tomba umang phawduna makhongna ningthau machanupa aduna chatkhiba maikai adu tamna kanna chenduna laklami umang wamang chingpa turel makhongna landuna asum laklami ningthau machanupa adudi sagol gari da chatpanina majai bema lembi sanagi konungde yaukhirami asomdana tombadi makhongna umang wamang phawduna asum lakpa matamda umang mayai maktuda ahal oiraba machin manaw nupa ahum khanaduna leirambadu thengnarami ahal oiraba nupa ahum adu icham chamba miyoi amatta natlamde makhoi ahummak jadu mantra haiba ngakta oirami madudagi tombana parap changsillaklaga hanglaklami ipu ahum nakhoina khanaribadubu karigino ahal oiraba nupa ahum adugi maraktagi amana asumna hairaklammi hoi shui bungo asida leiriba phi sine khumuk sine aduga tupi sine masigi ahum masa akhoi ahum kamaina yena sige haiduna khanaramlibani amana ama pami hai amana ama pami hai isu ibungo nane wayel amukta tawbiramo madudagi tombana ngaihak khallaga mafam aduaide tariba saiti ahum khungatlaga mahakna maikai ahumda phat phat launa langthoklami aduga hairaklami ipu ahum saiti ahum nasuna langjakribase masi se khullaga ihan hana lakpado madudana phi ase pijarage ani subada lakpa aduna khumuk se pijarage aduga ikon kona lakpa ahum suba adudana aina tupi asi pijarage madu hek haiba loibaga ahal oiraba ahum adu
माइकई अहुम अदुदा चैतेक्सिंग मागी मागी थोकपा खुल्लुनबा कन्ना चेनखिरमी मदुदगी तोंबना फी तुपी अमदी खोंगुप लैरिबा अदुदा चंगसिलक्लगा करिनोने अहल अहुम मसिना पोछक्सिंग असिगिदमक्ता खनरिबसिबो मदुदगिदी महाकना फी अदुगा खोंगुप अमदी तुपी पोछक अहुम अदु पाइरगा फी अदुदा फमथदुना येंबा मतमदा मथनता असुमसुम पाइखलक्लमी हाइरिबा पोछक अहुम अदु इचम चंबा पोट अमत्ता ओइरमदे मतिक मयाई लेबा शक्ति चेनबा पोछक ngakta oiba jatni madudagidi tombana mahakna khanjariba maikai adomda tamna phi aduna paikhaladuna tombadu puduna laklami tombagi khawda ngasai khongum aduga tupi aduga hapchilami adumna paiduna laklingai tanja aduda yamna chawraba langja ama thengnarami langja aduna tombada asumna hairaklami ho taibang mi aigi mating amukta pangbiyuba aigi pokta ngairiba ichanupa ama nung ani gi karakta tasenduna paikhatpa ngamdre aduga aina su lokhotpada kari su ngamdre yaragadi nahakna aigi itenga se amukta pangbiramo hoi hoi ai pangjaramge maikai du tang takpiyo langja aduna hairaklammi aigi itungda paibirau asumna langja adugi matungda tombasu phi adugi matengna paiduna inaraklammi mafam aduda yauraduna tu asigi ahoba asidani aigi isa tasinkhibase amukta lokhatpiramu madudagi tomba ahoba aduda makhut thingjanduna langja macha adubu karisu asoi angam yahondana lokhatpirami langja mama adusu machabu uba phangjaraba adudadi ngamkhai leitana haraujarami madudagidi langja mama aduna hairaklami yamna nungaijare taibangmi karigumba kanda aina mateng pangba yaba leirabadi aibu ningsingbirau ai sungsoi soidana lakchage asumna langja adusu machanupa aduga leihorami tombasu phi aduda tonglaga paiduna laklami Kanglaicha singi mafamda nolukchari Thawal district ki manung chana laiba Nepra company mayai lekai lamdam asigi sanabung matik chana thamba ngamjanaba sinjagadoriba bumper house draw sopna tangi lupa chahum piba ticket amamam tang kakpiduna thamjariba manasing asigi mapu oibiyu loinana adom gi tawbimal aduna haurak iba naha kayagi sana khonabada amadi sanabung asigi matik chana semjinjabada achauba mateng oijeduna iramdam kanglaipak manipurna sana khonabada malemgi mafam sinba thungna yauba ngamhanbiyu hauksi sinjagadaba matam lakliba July gi tang manga thangje numit matamna numidangi pung 9 makhai chap chana pangthok jagani mafamna Nepra company mayai lekai video asida ubiriba lampak asimaktada pangthok jagani hena akupa marol khangbiningbा singna hapchariba number asida pau phawbirau sinja langjariba Team Brotherhood Nepra company